ꯑꯩꯈꯣꯏꯅ ꯀꯣꯏ ꯆꯠꯂꯤꯕꯁꯦ ꯃꯦꯟ ꯃꯥꯔꯀꯦꯠꯁꯨ ꯍꯥꯏꯌꯦ ꯕꯨꯙ ꯄꯥꯔꯛꯁꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯁꯛꯀꯗꯤ ꯂꯣꯏꯔꯦ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯀꯣꯏ ꯂꯥꯛꯑꯦ ꯃꯐꯝꯁꯦ ꯐꯖꯩ ꯏꯪꯉꯁꯨ ꯌꯧꯔꯛꯇꯦ ꯊꯝꯕꯥꯜꯒ ꯍꯧꯋꯤꯅꯦ ꯊꯝꯕꯥꯜ ꯍꯧꯋꯦ ꯇꯨ Sinak naman mo. Tari sa isa. Asan na? Thôi đó. Thầm chết trong đó. ꯃꯌꯥꯝ ꯇꯧꯁꯤꯗ ꯐꯖꯕ ꯂꯩꯔꯦ ꯑꯗꯣ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯊꯥꯏꯌꯦ ꯆꯪꯕ ꯌꯥꯗꯦ ꯍꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯟꯕ ꯇꯥꯔꯦ ꯃꯅꯨꯡ ꯌꯧꯕꯗꯤ ꯆꯪꯕ ꯌꯥꯗꯦ ꯃꯤꯁꯨ ꯁꯦꯜꯐꯤ ꯀꯟꯅ ꯇꯧꯅꯔꯤ ꯃꯤ ꯃꯊꯛꯇ ꯆꯪꯕ ꯌꯥꯏꯗ स्टाफ कांगो होरिनी स्टाफ ꯁꯤꯗ ꯇꯦꯖꯄꯇꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯎꯔꯝꯒꯅꯤ ꯏꯆꯥꯅꯨꯄꯥꯒ ꯃꯄꯥꯒꯅ ꯁꯤꯗ ꯆꯠꯂꯤ ꯐꯣꯇꯣ ꯅꯝꯁꯦ ꯌꯥꯗꯕꯒꯤ ꯈꯠꯅꯔꯤꯁꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯂꯥꯛꯄꯁꯤꯗꯤ ꯎ ꯃꯈꯣꯡꯗ ꯐꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯍꯛꯆꯤꯠ ꯂꯥꯡꯉꯦ ꯋꯥꯔꯦ ꯆꯠꯂꯒꯦ ꯁꯥꯏꯌꯦ ꯎꯈꯣꯡꯁꯤꯗ ꯐꯝꯕꯗꯅ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯏꯪꯉꯦꯀꯣ ꯎꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯀꯤꯂꯣꯃꯤꯇꯔ 50 ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯏꯗꯣ 55 ꯂꯥꯛꯄꯗꯣ ꯌꯥꯝ ꯋꯥꯏꯑꯦ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯎꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯄꯣꯊꯥꯔꯦ ꯐꯝꯃꯦ ꯑꯗꯨ ꯁꯤꯗꯁꯨ ꯍꯩꯕꯣꯡ ꯍꯧꯋꯦ ꯍꯩꯕꯣꯡ ꯍꯩꯗꯣꯏꯔꯥ ꯀꯩ ꯍꯩꯗꯣꯏꯅꯣ ꯁꯤ ꯃꯈꯣꯡꯗ ꯌꯥꯝ ꯄꯥꯜꯂꯦ ꯃꯈꯣꯡꯗ ꯆꯠꯁꯤ ꯁꯥꯔꯦ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯊꯣꯛꯑꯒ ꯆꯠꯅꯤ ꯈꯟꯕꯗ ꯋꯥꯔꯦ ꯁꯥꯏꯌꯦ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯏꯌꯦ ꯀꯥꯊꯦꯛꯑꯦ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯁꯥꯡꯕꯤ ꯂꯤꯠꯂꯛꯄꯅꯦ ꯑꯗꯨꯕꯨ ꯁꯥꯏ ꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯁꯤ ꯆꯪꯉꯨꯈꯤꯁꯦ ꯍꯥꯏꯔꯣ ꯃꯤꯁꯨ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯅꯩꯌꯦ ꯃꯐꯝꯁꯦ ꯅꯨꯡꯁꯥꯁꯤꯅ ꯄꯨꯔꯥ ꯀꯥꯍꯠꯇꯣꯏꯅꯤ ꯏꯆꯥꯅꯨꯄꯥ ꯁꯦꯜꯐꯤ ꯀꯟꯅ ꯇꯧꯔꯤ ꯃꯄꯥꯒ ꯐꯣꯇꯣ ꯀꯟꯅ ꯅꯝꯅꯔꯤ ꯃꯐꯝ ꯌꯦꯡꯉꯣꯗ ꯏꯪꯗꯤ ꯏꯪꯉꯦꯕ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯅꯅꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯂꯩꯒꯁꯤꯅ ꯐꯖ ꯁꯥꯠꯂꯤ ꯑꯁ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯗ ꯁꯥꯕꯗ ꯆꯤꯡ ꯑꯥꯗ ꯑꯋꯥꯡꯕ ꯑꯃꯁꯨ ꯂꯩꯔꯤ
ꯐꯖꯩꯌꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯐꯝ ꯀꯥꯏꯔꯦ ꯃꯥ ꯆꯤꯡꯌꯥ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯩ सादी सारे kita चलो चलो साए चलो साए ngamdre sida waterfall ama lay hai anakpada adu google da thiraga phangreng gi na adi dum yoslage lapagadi yor yengse ज़्यादा बड़ा लोकेशन नहीं है थोड़ा सा है घूमने लायक है ज़्यादा बड़ा पार्क तो नहीं है mayam koi ba halakan lambi de kangane nganune sigi uche oidoi ra kai oidoi no khangde si mayam ni yatu yo laga leira price ti khangde price ti de da hang bajang di mayam de anu belai ti di yaw ti tanga ga ising anu ga